Maru ebo content masang tang mayam share tawjaramge COVID-19 hospital ani lupa lakh 13 fine taokhre. Maharashtra gi Thane district COVID-19 facilities oina sizinakhraba hospital anina state government thamkiba kanglon sing thugaibagi damak anaba amamamda lupa lakh ama fine taokhre hena ngasi numaijing numita senior civic official amana phongdokhre. Maharashtra COVID-19 rules amasum epidemic disease eki makara fine sing adu lodringagi mamangna hospital ani aduda kayarak hana warning tawki hana Thane deputy municipal commissioner Biswanath Kelkarna haiki. Atopa maru eba paw manamuk miron binupi khaktagi quarantine center COVID-19 license handorapagi maramda khwaidigi thina sokadaba Kanglup singi manungda ama oiba miron bi nupi singi dama akhanaba quarantine center ama Chhattisgarh ki Bisalpur da lingkhat kre hana ngasi official amana phongdokhre. Raipur dagi kilometer sam yankai lapada leiba amasum lockdown gi maram dagi tongan state sing dagi halakiba migrant workers sing ngakta oiba miron bi nupi nipan hauzi thamliba community health center amada facility adu lingkhat khibani haina public relation department official amana haiki. Ngarang thangza phawbda state asida ayamana migrant sing oiba miyoi lakh 2,013 ga songaga kuntraga manga quarantine center sing taraga mapanga satre ko kuntraga ni thoida thamki. Chhattisgarh ki oiba COVID-19 case sama panga maudraga tare ni anaba saniga yankai ga tare nabadagi phakiba amasum anaba mari sigraba tungda active case satre ke kuntraga mari lehauri hainisu makhatana phongdorakli.